Hindu lining chatpa singi chahi hauba numit sajibu chairokba charak puja ngasi state asida pakshana pangthokre imung kayada mathel lukoi semduna yumyumgi thongalda thadokpa loraba matung punna chaklen chaminabuna kumai asigi mapumoiba saktam oike. India da nong makhakta da khwaidagi yamba oina haukiba pung kunmari ki manungda mioi lak ama lising marifu mariga chahum humbudra nithoi nauna COVID-19 positive oiba thingna kiwaga loinana positive oiba punma masing crore ama lakunthra nipan lising humbudra humdoi chanipan kunga manga yore state asida su hojik phawbada chahi asigi khwaidagi yamba oina nong makhakta da mioi kunga taruk nauna COVID-19 positive oire sikiba masingna chahum humbudra taruk yore. Amarom the India ki Prime Minister Narendra Modi, Vice President M. Venkaiah Naidu na state asigi Governor amasung Union Territory singi Lieutenant Governor singda unaduna leipak asida oirakliba COVID-19 laichet ki fibamgi matangda khanaragani khananainawadu video conferencing ki khudangda pangthokani mamangda su Chief Minister singa unaduna laichet asigi virus chain thadatnanawa micro containment zone sing semgatpa test tawagi masing amadi vaccine kappa hengat hananaba wafam sing phongdoki. Central Board of Secondary Education CBSE New Delhi na lova chahi asigi class 10 ke exam cancel tawkhre class 12 ke exam na matam khara ki oina yaithokre CBSE da ngasi thokiba cherol lamada hojik leipak asida COVID-19 ki positive oikiba masing hengalakli wasi ki yenglaga mahiroi singi safanana bapandamda exam cancel tawpa masung yaithokpa ki khongthang asi paikhalakpani. Leipak asida COVID-19 gi anoba case masing hengalakpadagi oirakliba fibam asi yenglaga megi tang taretagi Mizoram da pangthokani thorang lamba LPS Fight Night ki Intercontinental Title Class adu yaithokre ningsing bayai state adu da hojik phawbada COVID-19 positive oiba punma masing lising mari ga chatruk marifu manga yore. Ani subalanjau matamda moirangda INA na India gi machu ahong gi firal chingkhat khibagi humbudra taret lak suba palan thoram pangthokre Manipur ase furup kayana puna khundaminawa subanomba kanba nachanavi ina khudmalamdam ama oibana furup lon dharma gi matangda khud thingjinnabagi thabak toklasi madugi mahuta amana mabu ikai khumnasi haina Manipur gi Chief Minister N Biren haikre. Churachandpur sector ki makhada Loktak Battalion Assam Rifles sinduna INA complex moirangda India ki machu ahong gi firal paihan khibagi humbudra taret lak subagi azadi ka amrut mahotsav ki thoram pangthokre thorong ki manung chana India ki machu ahong gi firal chingkhat khibaga loinana Bisnupur dagi INA museum fawba cycle rally amasu pangthoke. Amaromda numit asiga mari leinana battalion asimakna sinduna naha singgi oiba cycle rally ma pangthokre cycle rally adu ningthau khong kaithal lagi lamtharaga INA museum da lamthungpham oike tungda INA complex ta India gi firal chingkhat khibagi puwari amadi azadi ka amrut mahotsav thoranggi matangda wakhal tahanke. Liangmai furupna namna khundaba mafam singda ngasidagi hauraga popi pambi thaba thingbayauna niyonggi wangbada uyan thatura puthokpa thingkre Tamai gi mahairoi singna Tamai police station dagi hauraga Tamai Artel market fawba umang kannanabagi paujal puba rally ama chalaba matung Artel market ta mahairoi yauna miyamgi oiba umang yokhananaba wakhal taminabagi thoram pangthokre. The Banning of Unregulated Deposit Scheme Act 2019 ki makhada piri bachana kanglon sing thugaiduna tongan ba financial institute singna miyamgi I chuptuna leire hiramasida lengakna mara leiba singmu fagat piduna ain gi bathabak paikhat piu haina social activist Kiran Yanrembamna lengaki phukning chingsilakle. Iromdom lepchaba ngamba India amagi manglan adu naha singna leipaki thabak thoram singda mapum phana saruk yarapatara mangphaunagani haina Prime Minister Narendra Modi na haikre video conferencing ki khuthangda pangthokiba Association of Indian Universities ki marifutara mangarak suba chahi gi mifam amasung Vice Chancellor singi National Seminar da saruk yaraduna wafamasi phongtokibani mahakna makha tana hai National Education Policy 2020 ase malem gi oina honglakliba mahi masingi kanglonga yamna chunaga da bathokselamani loina institutional amasung educational gilamda puna chawkhatnanaba center na ahenba meeting thamlei.